वेलकम टू चिचे सुरोबला's व्लॉग। आज मैं ऋषिता मयाम आई स्टार्टिंग तौजरी ngasi व्लॉग की अदो आई मणिपुरी दी जाम ngang हईते अदो आई ट्राई दी तौजई तो बीच बीच में कभी हिंदी भी निकल जाती है जैसे कि मैं अभी बोल रही हूँ। गाइस अखोई के होजिक सेम साबा होरे हें चाबगी फजदोनी अखोई के सना टॉप दादुन अखोई होजिक खरा जीपे दा मैम लाकनी को स्कैनर लेजै लोइना सिंथाले मदा थाले मजी खला एगो चामबी खला अदु लोइ लाकनी अखोई सना फजदोरिदा सेम साबा होरी होजि कोई होजि क्रॉस तो बचली दुकानदा कोई होजि दुकानदा क्रॉस तो बलाई अनि गंगना कन्ना आलू खल्ली दुकानदार सिगना कोई मैम लेदी नि आई थक सुदि मा लै पन लो ए छोरे आमरो चेनम तिलो खनबा आई बिदिसि तिलो एना यामना खनबे हेबे टाइप तबो लफु मराम बाइक रदि खल्लगा पिउदरा खनो फाफाबा ने याबा हाइबनि अतर बदिलो संगे नै ज्ञान मिलता है पिया कुछ बोलो। तिलौ खंजर तिलौ फाय अफबन से तै अफब लै रे हां मी पसला अदु हापो ने हापो के जिम तंग नै ना आलू मुखंजरी गाइस जो मतलब हम लोग कब से मतलब मैं तो नहीं लेकिन वो जो चिचे है ना वो कब से आलू खन्ने में ही लगी हुई है और प्याज खन्ने में ही लगी हुई है क्योंकि बहुत कंफ्यूजन हो रहा है। गाइस तो मैं आपको दिखा दूँ कि इनकी दुकान में क्या क्या है। इनकी दुकान में चिप्स है और गाइस इनकी दुकान में चॉकलेट भी है। cái gì mua này nè xe, quên mèo nào bao giờ, cái gì mua này xe, cái gì nó có còn ra luôn xe bùa, cái gì mua rồi bây giờ, cái gì nó chỉ làm đi bây giờ, cái gì nó khai hết rồi nè, ya chị ba, có đâu phải ra, xe cái gì đấy, à tôi dùng chuẩn chân đi thầm, chuẩn chân, tôi làm rồi, em ăn là có được gì không, chị đâu rồi. Ini đây à mình. Sao mà luôn đi không đâu rồi? À. Kilo mà khai. Vô lâu rồi. Coi này tôi nhớ ra gì. Cái con tao con hơi. Không gì này. Ai, cái máy hijab tôi cái năng đầu. Ai tôi cái bây giờ hijab có năng đầu được đi à này. Ano cái gì tôi bắt cái nó. Kamu ya tak boleh kau. Putra plus tu. Ini ni baik. Plus. Người đi. Aduh di tinho. Cái lupa undang gue. Alu keji dah lupa kuntra plus tinho kuntra. Dua. Aduh di canam di. Canam lupa di kumah. Canam lupa di kumah. Plus. Ini lupa di. Aduh di garam masala pakai क्या लोग रबिस दा? Garam masala pakai dia ungu dua lagi deh. Asal क्या नो से? Cerita apa lagi kok? Aduh bangga pipi kelo. Alu se kayak hijab. Plus. Lupa. Lora sini lora. Alu keji mau kai ira bo. Sim ga. Si taraga. Aduh taraga. Aduh si taraga maga. Ada. Si taraga maga. Kati dina. Kati ora. Kau. Kemana kau tu no? Ai kiji soal kerja dia mu. Tunggu mah. Ya, cakap mana cakap yang itu itu gua. Hah? Ni amak kalau jadi si long sini. Asyik habis ni lupa tara. Kada. Tara mengarok. Ni macam hijab tu. Nak ada discount harga tu. Ini kau macam mana? Bao na muka mu tu. Kalau bau ada macam kain ni ini ya. Masih mengayak ni ni lah orang ni. गाइस अखोई होती दुकान से Ada di kita loh. Apa loh ni tu? Hai, doi thei mai ji. Ini sini kan. Mà bia đi.
Ani juga betul itu kaya. आधा किलो ना भी ना वाला पूरा या Ano kay no cold yung mabsi yun si. Chào tự nhưng mà cái này lâu gì? Sprite thì thâu rồi chứ cô cùng bao lâu gì? Sprite tôi không biết người thằng Minh đã tới. Dos teka ko mo. Come on. ना लगा ना Lao gì cái cam tu lấy. Hay là đừng muốn tại. Vì cô học như này cô lấy. Jam lâu rồi sao? ये पूरा वीडियो ले लो क्या है 30 रा 13 पूरा 이거 뭐 하는 레이디래 अभी चल Twinning twinning. ट्विनिंग ट्विनिंग nga 됐대 나도 왜 나도 왜 cái tàu được phải cross kita na hingin lagi kan kita semua dia ada video ka video ka pumida ana hingin lem dai dak video ka ai ka daw video video गाइस कल के व्लॉग का नेक्स्ट पार्ट दिखाती हूँ आप लोग ये देखो ननाव आई है और यहाँ पे बीट रूट और कैरेट काट रहे हैं तुझे पे आप कुछ बोलना चाहोगे आप मैंने आपके चेहरे पे जूम कर दिया है since noi na ne hanga ba singai na hai do sing pura wai na da si ta na chalaga hai wai sing bi wai na mo pa se se sing pe pura na na se se sing pe pura akhoi ban ra sing mai ni du bi si ka khai do si la kam mu sai tham si la rang tham si la khai si la horen ani do mula kai ma haji do khala khai do noi to mi se la le ni dai thai rồi nó là giỏi rồi tôi bị run rồi sợ lưng răng thiên ở đây mày bắt thiên này đi chơi ta mấy xe mà ra rồi bố xe ra rồi xe hay là học xe bro Hay đi slat đi. mà cái hiện chạy rồi So I'm just on the cut rồi. thầy chơi gì men blogger đó alu jam kan khaijari kai no na khoi phải đi xin khara pro na cho 그렇게 하고 너 하면 괜찮아. anh mà xài bộ đi ra sân để nó phải một cái nan xin hiệp nó cũng đang già to mi che dang tharo sẽ xài gì tharo ni cho anh vợ bán già rồi phải tính ông vợ ai bao hai cho ni mi che do tharo ai battery am yaw de nga sai ni 33 ka tang jaw bi ba hai de kai dam le ge ngarang ne ta hodre ba nung thang da hai de nung thang ne me thok khare na khai bo ma tum ba da ai de 40 khak tham ba de ni ha tang miet le nung ala dạ chúng tôi nang nim jum da cha da le na to no ni tha ấy một vợ bán già đẹp à tapi nyaman sama aku nang ipo wai na pura jam che so thabi na number lo thabi ni am chai सभी हम स्पीकर को ऊपर ले जा रहे हैं और हम ऊपर गाना चलाएंगे हम ऊपर ही सब कुछ करेंगे anh khởi ngồi được không anh khởi ngồi được không cho kai da sa da se khali đâu được
ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯖꯔꯦ ꯈꯥꯂꯤ ꯄꯣꯠ ꯆꯩ ꯊꯣꯡꯅꯕꯒꯤꯗ ꯋꯥꯠꯂꯤ ꯅꯂꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝꯅ ꯍꯣꯏ ꯍꯧꯖꯤꯛ ꯌꯦꯟ ꯉꯥꯏꯔꯤ ꯌꯦꯟ ꯁꯦꯝꯃꯤ ꯀꯟꯅ ꯃꯌꯥꯝ ꯎꯠꯄ ꯇꯧꯔꯗꯤ ꯑꯁꯤꯒ ꯅꯝꯖꯜꯂꯛꯑꯦ ꯗꯥꯏꯔꯦꯛ ꯀꯥꯔꯟ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯏꯅꯛ ꯅꯛꯅ ꯂꯩꯁꯦ ꯁꯦ ꯁꯤꯒ ꯆꯪꯗꯣꯔꯤ ꯈꯪꯖꯧ ꯒ꯭ꯌꯥꯟ ꯇꯥꯎ ꯍꯧꯔꯛꯀꯅꯨ ꯑꯩꯈꯣꯏꯗ ꯑꯩꯈꯣꯏꯁꯤ ꯃꯉꯥ ꯄꯥꯏꯔ ꯂꯥꯛꯏꯅꯦ ꯅꯪ ꯇꯪꯉꯥꯏ ꯑꯩꯈꯣꯏꯒꯤ ꯖꯦꯟꯁꯤꯒ ꯂꯩꯔꯦ ꯖꯦꯟ ꯂꯩꯕꯤꯔꯨꯕ ꯑꯝꯇ ꯍꯥꯏꯗꯣꯛꯄꯤꯔꯣ ꯌꯦꯜꯂꯤꯕꯇ ꯅꯠꯇꯅꯅꯦ ꯑꯩꯉꯣꯟꯗ ꯈꯥꯡꯁꯨ ꯍꯦꯟꯒꯠꯂꯤꯕ ꯈꯪꯉꯕꯅꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯛꯀꯤ ꯆꯥ ꯂꯣꯏꯔꯛꯄꯒꯤ ꯈꯥꯡꯁꯦ ꯀꯅꯥ ꯐꯦꯡꯒꯅꯤ ꯈꯪꯉꯕ ꯌꯦꯡꯉꯣ ꯁꯤꯒ ꯂꯥꯎ ꯁꯤꯒ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯅ ꯆꯥꯎꯔꯃꯤꯅ ꯃꯥꯅ ꯑꯣꯏꯅ ꯈꯥꯡ ꯐꯦꯡꯒꯅꯤ ꯐꯦꯡꯕꯤꯒꯗꯕꯒꯤ ꯚꯤꯝ ꯄꯥꯏꯕꯤꯅ ꯂꯩꯔꯦ ꯑꯣ ꯃꯥ ꯕꯤꯝꯁꯨ ꯄꯥꯏꯖꯔ ꯑꯗꯨꯝ ꯂꯩꯔꯤ ꯄꯤꯌꯥꯅ ꯀꯔꯤ ꯄꯤꯌꯥꯅ ꯍꯣꯔꯦꯟ ꯀꯩꯅꯣ ꯇꯧꯅꯤ ꯂꯥ ꯃꯌꯥꯝ ꯈꯣꯝꯖꯟꯗꯣꯏꯅꯤ ꯔꯤꯁꯤꯇꯥꯅ ꯈꯥꯡ ꯐꯦꯡꯗꯣꯔꯦ ꯄꯤꯌꯥ ꯍꯣꯔꯦꯟ ꯂꯩꯔꯤꯕ ꯂꯥ ꯅꯨꯡ ꯃꯌꯥꯝꯗꯣ ꯃꯥꯅ ꯁꯦꯡꯗꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯌꯦꯟ ꯂꯩꯔꯨꯔꯕꯅꯤꯅ ꯃꯥꯅ ꯃꯈꯨꯠꯀꯗ ꯒꯗꯛ ꯒꯗꯛ ꯅꯤꯁꯤꯅ ꯀꯩꯗꯧꯔꯤꯅꯣ ꯁꯦ ꯍꯩꯔꯨꯅꯦ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯅꯠꯇꯦ ꯂꯩ ꯁꯨꯃꯥꯏꯅ ꯊꯝꯃꯣ ꯁꯨꯃꯥꯏꯅ ꯆꯥꯛꯈꯨꯝꯗ ꯇꯨꯜꯂꯅꯤ ꯂꯩꯍꯧꯕ ꯑꯣꯏꯔꯛꯇꯦ ꯀꯅꯥꯏꯗꯨꯝꯗꯩ ꯄꯨꯔꯛꯏꯕ ꯑꯗꯨꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯆꯥꯛ ꯆꯥꯕꯩꯅꯦ ꯑꯩꯈꯣꯏꯁꯦ ꯐꯨꯅꯕꯒ ꯂꯥꯎꯅꯕꯒ ꯈꯟꯅꯕꯒ ꯄꯨꯡ ꯃꯔꯤ ꯇꯥꯗꯣꯏꯅꯤ ꯈꯥꯡ ꯃꯅꯨꯡꯗ ꯊꯣꯛꯀꯦ ꯇꯦꯁꯄꯇꯥ ꯍꯥꯞꯇꯣꯏꯔꯣ ꯑꯩ ꯇꯦꯁꯄꯇꯥ ꯆꯥꯗꯦ ꯅꯪꯉꯣꯟꯗ ꯇꯦꯁꯄꯇꯥ ꯆꯤꯛꯅ ꯆꯥꯎ ꯍꯥꯏꯁꯦ ꯑꯩ ꯇꯦꯁꯄꯇꯥ ꯆꯥꯗꯦ ꯇꯦꯁꯄꯇꯥ ꯃꯅꯝ ꯑꯩ ꯁꯨꯡꯍꯩ ꯍꯩꯅꯗꯦ ꯄꯤꯌꯥ ꯁꯨꯡꯗꯣꯏꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ ꯂꯥꯏ ꯍꯦꯔꯣꯁꯤꯅ 나아가도 해는 ꯑꯗꯨꯒꯨꯝꯕ 나라보러 ꯆꯠꯄꯩꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯁꯜꯂꯣ 근데 당원 들여 당원 가야 되겠죠 아니 라이 해까지 많이 보고 guys spider the spider ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥ ꯍꯦꯛꯄ ꯆꯠꯂꯤ ꯂꯥ ꯍꯦꯛꯄ ꯂꯣꯏꯅ ꯆꯠꯂꯤ ꯑꯁꯤ ꯚꯥꯃꯣꯟꯁꯤꯒ ꯂꯩꯔꯦ ꯄꯩꯁꯥ ꯀꯌꯥ ꯍꯜꯂꯦꯝꯃꯤꯒꯦ ꯄꯩꯁꯥꯔꯣ 이건데요 루파네 리싱 아니니에봐고 리싱 아니 마카이라 코레 도니 마카이니 토탈고 ꯑꯗꯨ ꯀꯨꯟꯃꯦꯡ ꯃꯉꯥ ꯀꯜꯂꯦ ꯑꯁꯤꯅ ꯀꯩ ꯆꯥꯗꯣꯏꯅꯣ ꯍꯥꯏꯔꯣ ꯁꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯐ꯭ꯌꯨꯁ ꯇꯧꯔꯒ ꯂꯩꯔꯦ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯂꯩꯁꯜꯂꯝꯅꯤꯅ ꯍꯥꯏꯗꯤ ꯑꯔꯦꯝꯕꯁꯦ ꯀꯔꯤ ꯍꯥꯞꯆꯤꯟꯗꯣꯏꯅꯣ ꯍꯥꯏꯅ ꯈꯪꯗ꯭ꯔꯦ ꯐꯔꯦ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯁꯦ ꯅꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯌꯥꯏꯌꯦ ꯑꯦꯁ ꯅꯣꯏ ꯐꯖꯅ ꯖꯨꯝ ꯇꯧꯔꯝꯃꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯉꯧꯕꯁꯦ ꯍꯥꯏꯗꯤ ꯁꯦ ꯃꯨꯟꯁꯤꯜꯂꯛꯑꯒ ꯁꯥ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯩꯁꯨ ꯀꯟꯅ ꯇꯤꯛꯅꯔꯤꯕ ꯃꯦꯟ ꯕ꯭ꯂꯣꯒꯔ 와우 마희주가 이거 로이 나왔네 마희주 아까 있어 빠이고 빠이고 하면 살짝 살짝 빠이고 살짝 뒤로 가요 ꯑꯩꯅ 이거 ꯊꯝꯃꯒ 야 들어 ꯕꯥꯔ ꯐꯖꯤꯀ ꯌꯥꯔꯅꯤꯀꯣ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯗꯨꯀꯥꯟ ꯀꯥꯏꯗꯅꯣ ꯂꯥꯛꯏꯁꯦ ꯑꯃꯂꯥꯗ ꯂꯥꯛꯑꯦ ꯂꯨꯄꯥ ꯀꯌꯥ ꯅꯦꯝꯃꯤꯒꯦ lupa cam nih minyak kok ini buat singa orang aku pada apa sih mayam alima paisa do se laisal ada pada do di kaino khali me ba tin te ka khali me ba do koina kaino na lore jelly mayam khoi se men soro odoi ni main throw jangan beda koi wow bisnu bisnu kau ni nani dah dong nak kerja
ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯂꯥꯛꯀꯟꯅ ꯇꯩꯊꯣꯛꯏ ꯐꯖꯅ ꯇꯩꯊꯣꯛꯄꯣ ꯃꯣꯠꯍꯟꯒꯅꯨ ꯆꯩ ꯆꯥꯅꯤꯀꯣ ꯆꯩ ꯊꯕꯛꯇ ꯁꯨꯍꯜꯂꯤ ꯑꯩꯉꯣꯟꯗ ꯈꯔ ꯍꯥꯏꯔꯧꯅꯦ ꯈꯨꯍꯥꯎꯗꯣ ꯂꯩꯇ꯭ꯔꯦ ꯇꯦꯁ ꯇꯧꯅꯕꯗ ꯃꯈꯨꯠꯇ ꯁꯨꯃꯥꯏꯅ ꯇꯧ ꯖꯤꯍꯨ ꯃꯌꯥꯝ ꯁꯪꯒꯣꯏ ꯑꯣꯕꯁꯇꯥ ꯅꯥꯏ ꯊꯥꯡꯗꯔꯣ ꯆꯦ ꯂꯣꯏ ꯊꯝꯃꯣ ꯀꯦꯛꯀꯗꯤ ꯂꯧꯊꯔꯨꯔꯣ ꯆꯣ ꯀꯌꯥꯅꯣ ꯇꯧꯔꯛꯄ ꯃꯥꯟꯗ꯭ꯔꯥ ꯁꯤ ꯊꯣꯟꯊꯣ ꯅꯣꯏ ꯈꯨꯠ ꯌꯥꯝ ꯊꯤꯕꯣ ꯑꯩ ꯈꯨꯠ ꯊꯥꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯦꯛꯁꯤꯒ ꯂꯩꯔꯦ ꯁꯤ ꯎꯠꯂꯣ ꯉꯥꯏꯈꯣ ꯁꯤ ꯂꯧꯊꯣꯛꯈꯣ ꯁꯤ ꯂꯧꯊꯣꯛꯈꯣ ꯋꯥꯎ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯊꯝꯃꯗꯤ ꯐꯖꯒꯗꯕ ꯄꯥꯏꯌꯨ गाइस अखोई हौजिक सेम सारी एंबियो मैम केक तो नजर लो नहीं कोनो मैम ꯃꯌꯥꯝ ꯃꯣꯏꯁꯦ ꯊꯥꯂꯤ ꯃꯇꯧ ꯎꯏꯌꯦ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦꯕ ꯃꯌꯥꯝ ꯊꯨꯝꯒ ꯂꯦꯕꯨꯒ ꯋꯥꯠꯂꯦ ꯑꯗꯨꯅ ꯊꯨꯝꯒ ꯂꯦꯕꯨꯒ ꯍꯥꯏꯗꯤ ꯂꯧꯕ ꯂꯥꯛꯏꯅꯦꯕꯀꯣ ꯃꯌꯥꯝ ꯑꯃ ꯂꯩ ꯈꯥꯡ ꯐꯦꯡꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯤ ꯁꯦ ꯂꯧꯊꯔꯣ ꯀꯩꯅꯣꯅꯦ ꯌꯥꯝꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯕꯅꯤꯅ ꯌꯥꯝꯅ ꯄꯨꯔꯛꯑꯦ ꯅꯪ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯩꯒꯤꯅꯣ ꯊꯨꯝ ꯅꯦꯝꯕꯗ ꯅꯪ ꯁꯤꯔꯗ꯭ꯔꯥ ꯌꯥꯝ ꯐꯖꯅꯒ ꯁꯣꯏꯔꯤ ꯃꯥꯏ ꯁꯣꯏꯗꯣꯔꯤ ꯃꯌꯥꯝ ꯌꯦꯡꯕꯤꯁꯤ ꯄꯤꯛꯅꯤꯛ ꯃꯤꯅꯤ ꯄꯤꯛꯅꯤꯛ ꯇꯣꯜꯂꯨ ꯐꯖꯅ ꯇꯣꯜꯂꯨ ꯇꯣꯠꯆꯒꯦ ꯌꯥꯔꯅꯤ ꯁꯤꯁꯦ ꯌꯥꯔꯅꯤ ꯃꯥꯏ ꯊꯥꯡꯁꯦ ꯅꯩꯗ꯭ꯔꯣ ꯑꯝꯇ ꯎꯠꯂꯣꯅꯦ ꯊꯥꯡꯗꯣ ꯕꯗꯥꯝ ꯂꯩꯔꯦ ꯁꯂꯥꯠ ꯂꯩꯔꯦ ꯑꯁꯪꯕ ꯍꯥꯞꯄꯗꯤ ꯁꯨꯕ ꯂꯩꯔꯦ ꯑꯁꯤꯗ ꯆꯥꯒꯗꯕ ꯆꯩ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯣꯝꯁꯤꯜꯂꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯌꯦꯡꯉꯣ ꯌꯥꯗ꯭ꯔꯦꯕ ꯁꯤ ꯑꯩꯅ ꯏꯁꯩ ꯈꯣꯡꯒ ꯂꯩ ꯑꯝꯇ ꯌꯦꯡꯒꯦ ꯃꯤ ꯕꯥꯔꯗꯦ ꯂꯥꯡꯉꯤ ꯐꯥꯁꯇꯩꯁꯨ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯈꯔ ꯁꯥꯡꯅ ꯂꯧꯒꯦ ꯕ꯭ꯂꯣꯛ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯦ ꯍꯦꯜꯂꯣ ꯁꯤꯡꯖꯨ ꯇꯣꯠꯂꯤ ꯑꯩꯈꯣꯏ ꯔꯥꯡ ꯎꯞꯆꯩꯀꯣ ꯁꯤꯡꯖꯨ ꯇꯣꯠꯂꯤꯕ ꯃꯤꯁꯛꯁꯦ ꯁꯤꯒ ꯂꯩꯔꯦ ꯍꯣꯔꯦꯟꯗꯨꯅ ꯑꯃꯨꯛ ꯀꯃꯦꯟꯇ ꯈꯨꯠꯇ ꯔꯥꯡ ꯎꯞꯇꯦ ꯑꯩꯈꯣꯏ ꯌꯥꯝ ꯁ꯭ꯇꯦꯟꯗꯔꯅꯤꯀꯣ ꯃꯌꯥꯝ ꯒꯥꯔꯗꯦꯟ ꯁꯣꯠ ꯆꯥꯅꯤꯡꯉꯥꯏ ꯑꯩꯈꯣꯏ ꯕ꯭ꯂꯣꯛ ꯌꯥꯝꯅꯁꯨ ꯇꯔꯪ ꯍꯥꯞꯄꯅꯨ ꯃꯤꯅ ꯌꯦꯡꯅꯤꯡꯗꯦ ꯅꯠꯇ꯭ꯔꯥ ꯆꯝꯕ꯭ꯔꯥ ꯑꯩꯈꯣꯏ ꯇꯣꯠꯇꯣꯅ ꯁꯨꯝ ꯇꯦꯁ ꯇꯧꯔ ꯌꯦꯡꯉꯤ ꯌꯥꯔꯁꯦ ꯊꯥꯡꯉꯣ ꯅꯥꯎꯕꯤꯒꯤ ꯂꯧꯊꯣꯛꯑꯕ ꯂꯣꯏ ꯇꯦꯡꯉꯣꯇꯣ ꯂꯧꯊꯣꯛ ꯀꯣꯕꯤ ꯍꯥꯡꯉ ꯎꯏꯔꯣꯏꯗ꯭ꯔꯣ ꯑꯗꯨꯝ ꯊꯝꯃꯣ ꯈꯔ ꯎꯏꯔ ꯅꯠꯇ꯭ꯔꯅꯦ ꯃꯊꯦꯜꯅꯤꯅ ꯌꯥꯔꯕꯣ ꯌꯥꯗ꯭ꯔꯥ ꯌꯥꯔꯦ IP address ꯀꯥꯏꯅ ꯁꯤ ꯂꯣꯏꯁꯜꯂꯨꯔꯣꯁꯦ ꯁꯥꯏꯗ ꯑꯃ ꯊꯝꯃꯣ ꯆꯥꯛꯍꯨꯝꯅ ꯀꯩꯅꯣ ꯀꯛꯑꯣꯏꯗ꯭ꯔꯣ ꯀꯦ ꯀꯛꯇꯣꯏꯅꯤ ꯀꯦꯛ ꯀꯛꯄꯒꯤ ꯔꯦꯗꯤꯗ ꯂꯩꯖꯔꯦ ꯑꯩꯈꯣꯏꯀꯣ ꯑꯗꯣ ꯏꯃꯨꯟꯅꯔꯁꯤꯅꯦ ꯀꯃꯥꯏ ꯇꯧꯕ ꯍꯥꯏꯕꯗꯣ ꯀꯦꯛꯁꯤ ꯌꯧ ꯃꯊꯟꯇ ꯌꯨꯡ ꯂꯩꯔꯦ ꯀꯦꯛꯁꯤ ꯁꯤꯗ ꯃꯣꯔꯣꯛꯁꯦ ꯇꯜꯂꯦ ꯕꯣꯏ ꯌꯥꯔꯦꯁꯦ ꯚꯥꯏ ꯌꯥꯔꯦꯁꯦ ꯃꯣꯔꯣꯛ ꯆꯥꯔꯣ ꯌꯥꯝ ꯅꯠꯇ꯭ꯔꯁꯤ ꯕꯤꯇꯥ ꯁꯦꯡꯗꯣꯛꯑꯣꯕ ꯒꯥꯏꯁ ꯑꯩꯅ ꯀꯩꯅꯣ ꯑꯣꯏꯔꯤꯅꯤꯀꯣ ꯀꯦꯃꯦꯔꯥꯃꯦꯟ ꯑꯣꯏꯔꯅꯤ ꯉꯥꯏꯍꯥꯛ ꯁꯛ ꯊꯤꯔꯁꯨ ꯃꯌꯥꯝ ꯏꯒꯅꯣꯔ ꯇꯧꯕꯤꯌꯨꯀꯣ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯥꯗꯦꯕ ꯁꯛꯁꯤꯡꯁꯦ ꯀꯥꯃꯣ
ꯑꯩꯁꯨ ꯑꯗꯨꯝ ꯄꯥꯏꯖꯔꯒꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯥꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯃꯌꯥꯝ ꯃꯥꯏ ꯊꯥꯡꯒꯦ ꯄꯥꯝꯃꯟꯈꯔꯦ ꯈꯪꯕ ꯀꯧꯂꯧꯁꯦ ꯀꯧꯁꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯅ꯭ꯌꯨ ꯏꯌꯔꯗꯤ ꯉꯔꯥꯡ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯑꯦꯟꯖꯣꯏ ꯇꯧꯔꯤ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯦ ꯉꯔꯥꯡꯗꯣ ꯈꯨꯗꯣꯡ ꯆꯥꯗꯕ ꯑꯣꯏꯕꯅ ꯃꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗ ꯂꯩꯕꯅꯦ ꯄ꯭ꯂꯦꯠ ꯄꯨꯔꯣ ꯄ꯭ꯂꯦꯠ ꯂꯥ ꯄꯨꯔꯣ ꯄ꯭ꯂꯦꯠ ꯆꯦꯅꯤ ꯈꯤꯇꯪ ꯃꯅꯤꯡꯗ ꯂꯩꯕꯅꯤ ꯃꯤ ꯀꯌꯥꯅꯣ ꯄꯤꯁ ꯑꯆꯧ ꯑꯆꯧꯕ ꯑꯃ ꯆꯥꯔꯁꯤ ꯑꯣꯀꯦ ꯇꯔꯥꯅꯤꯊꯣꯏ ꯊꯣꯡꯀꯣ ꯌꯥ ꯆꯥꯎ ꯀꯧꯋꯣꯏ ꯆꯥꯎ ꯑꯣꯏꯅꯤꯅ ꯑꯁꯤꯅꯗꯤ ꯑꯅꯤ ꯊꯣꯛꯑꯁꯤ ꯌꯥꯏꯅ ꯑꯗꯨꯗꯤ ꯆꯤꯕꯠꯇꯤꯑꯦꯕꯣ ꯌꯥꯔꯗ꯭ꯔꯥ ꯁꯦꯂꯣ ꯂꯥꯕ ꯆꯦꯒ ꯄꯤꯔꯧꯅ ꯑꯩ ꯍꯥꯞꯀꯦ ꯆꯥꯕ ꯂꯣꯏꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯣꯕꯁꯇꯥ ꯑꯣꯏꯈ꯭ꯔꯦ ꯏꯁꯤꯡ ꯂꯩꯕꯅꯤ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯃꯌꯥꯝ ꯐꯇꯩ ꯌꯦꯡꯉꯣ ꯕꯤꯇꯥ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯅꯤꯒꯤꯇꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯁꯨꯡꯖꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯄꯤꯌꯥ ꯅꯪꯗꯤ ꯑꯣ ꯀꯅꯥꯅꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯕꯅꯦ ꯄꯤꯖ ꯆꯂꯥꯎꯕ ꯃꯈꯥ ꯆꯂꯥꯎꯕ ꯃꯊꯛ ꯂꯥꯝꯃꯦ ꯑꯩꯅꯦ ꯑꯩꯈꯣꯏꯗ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯥꯁꯦꯅ ꯁꯨꯃꯥꯏꯅ ꯆꯥꯏꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯌꯦꯕ ꯋꯥꯟ ꯇꯥꯏꯝ ꯂꯩꯔꯁꯨ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯆꯥꯅꯤꯡꯅ ꯁꯨꯃꯥꯏꯅ ꯆꯥꯏꯅꯤ ꯃꯩꯇꯩ ꯑꯁꯦꯡꯕ ꯁꯤꯅꯤ ꯚꯤꯂꯦꯖ ꯂꯥꯏꯐ ꯍꯥꯏꯗꯣ ꯃꯌꯥꯝ ꯇꯦꯡꯗꯣ ꯁꯤ ꯃꯔꯛꯁꯤꯒ ꯊꯥꯖꯜꯂꯧꯕ ꯃꯔꯛꯇꯁꯤꯒ ꯑꯩꯉꯣꯟꯗ ꯈꯥꯕꯩ ꯑꯣꯖꯥꯅꯤ ꯆꯤꯆꯦ ꯁꯨꯝ ꯁꯨꯝꯗ ꯂꯥꯕ ꯑꯩ ꯃꯈꯥ ꯃꯟꯅ ꯋꯥꯔꯤꯕꯣ ꯐꯦꯇꯕꯤꯅꯤꯅꯦ ꯁꯤꯗꯤ ꯐꯦꯇꯕꯤ ꯆꯥꯎ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯎꯕ꯭ꯔꯥ ꯄꯤꯌꯥ ꯁ꯭ꯅꯤꯛꯗꯥ ꯍꯥꯎꯕ꯭ꯔꯥ ꯁꯦ ꯍꯥꯞꯈ꯭ꯔꯣ ꯍꯣꯏ ꯍꯥꯞꯈ꯭ꯔꯣ ꯄꯤꯌꯥ ꯅꯣꯏ
훨씬 훨씬 들어오지. 크리스티나 살랑 보이더라. 그거 해볼게나. 그거 거기 여기 나자. 그러면 bro bisa nói đồ cold drink mande nói đồ mande nói ôi phải cái đó là group tụi mày hiện tao chân gọi ấy này thang cái đó cái đấy không bao giờ mẹ ơi nói về xin lỗi lỗi sai lệ sai chuyện là ta đấy em ta thì xin lỗi cho cái màn này kayak jangan dia kata ngau deh mah จากตุกนะแม่กวนเพลงเสียงเพลงกู Yang mana di kedua peng itu. Aku yang ngomong sih. Tahu pun tahu tu mana pun nak.